ꯚꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯅꯤ ꯄꯥꯐꯣꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯥꯡꯃꯦꯠ ꯍꯥꯏꯗꯨꯅꯤꯀꯣ ꯁꯦ ꯀꯥꯡꯃꯦꯠ ꯍꯧꯔꯁꯤ ꯍꯧꯖ ꯌꯥꯔꯕ ꯌꯥꯔꯦ ꯄꯥꯐꯣꯔꯁꯤ ꯑꯗꯨꯝ ꯇꯤꯞ ꯑꯗꯨꯝ ꯊꯝꯃꯒꯦꯗꯀꯣ ꯌꯥꯝ ꯆꯤꯟꯗꯣꯏꯅꯦ ꯑꯝꯇꯪ ꯆꯥꯒꯦꯗ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯔꯣꯗꯅ ꯍꯧꯔꯁꯤ ꯆꯦꯂꯦꯟꯖꯁꯦ ꯍꯋꯥꯏꯗꯗꯤ ꯃꯥ ꯉꯝꯅꯤꯌꯦ ꯌꯦꯡꯉꯁꯤ ꯆꯥꯛꯁꯦ ꯑꯩꯅ ꯈꯔ ꯌꯥꯝꯕ ꯃꯥꯜꯂꯦ ꯍꯋꯥꯏꯁꯦ ꯑꯩꯅ ꯊꯣꯡꯕꯅꯤ ꯃꯕꯣꯛ ꯅꯠꯇꯕ ꯀꯥꯎꯔꯦ ꯀꯥꯡꯃꯦꯠꯁꯤꯕꯨꯗꯤ ꯀꯃꯟꯅꯦ ꯊꯨꯏꯍꯦ ꯍꯋꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯔꯛꯀꯗꯕꯅꯦ ꯄꯨꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯄꯥꯐꯣꯔ ꯆꯦꯂꯦꯟꯖꯁꯨ ꯌꯥꯎꯕ ꯌꯥꯎꯋꯦ ꯑꯗꯨ ꯌꯥꯝ ꯆꯦꯜꯂꯦ ꯀꯅꯥ ꯍꯥꯜꯂꯦ ꯍꯋꯥꯏꯁꯦ ꯇꯧꯋꯤꯅꯦ ꯃꯥꯁꯨ ꯑꯗꯨ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯦꯜꯂꯅꯤ ꯀꯃꯟꯅꯦ ꯌꯥꯝ ꯆꯥꯕꯤꯗꯕ ꯑꯩꯈꯣꯏꯕꯥꯅꯤ ꯀꯅꯥꯅ ꯍꯥꯜꯂꯦꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯗꯣꯛꯈ꯭ꯔꯦꯕ ꯃꯤꯅꯤꯠ ꯀꯌꯥ ꯐꯥꯔꯝꯃꯅꯤ ꯈꯪꯗꯦ ꯄꯨꯡ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯄꯨꯛ ꯁꯥꯏꯑꯦ ꯀꯥꯡꯃꯦꯠꯁꯤꯁꯨ ꯑꯗꯨꯁꯨ ꯍꯥꯎꯔꯦ ꯃꯥꯅ ꯀꯥꯔꯦ ꯐꯔꯦ ꯑꯩꯅ ꯀꯥꯔꯦ ꯐꯔꯦ ꯄꯅꯤꯁꯃꯦꯟꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯟꯗꯛꯀꯤꯗꯤ ꯀꯃꯦꯟꯗ ꯀꯅꯥ ꯀꯥꯏꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯝ ꯄꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯄꯤꯔꯛꯑꯣ
video team le comment ba le ja han comment muk sai di comment no morok sai taw sorry ukak tau thua pa sira ukak halai re pa sira comment pa si ko cái gì đó punishment nang tau sira nang mang ki tau da video am le am ne cái gì cũng phải nó comment pa le sa hey phajaba yaudi he Naurem tombi macha debi thamoy yam kalli nungaite si comment je kan ne ama ko bani challenge to na challenge hate punishment na chak pija gi do ke hoi na chak chakang pija gi do aina kan haw am sa do thamoy yam kalli nungaite kan mane du do ai pin gi jam thamoy kan ma punishment ne ba hoi kitang mo kan ma la ai nungaite lu video dong yi ngam de ba nungai te ha khak su kham de kem de kham hai di pathan na ni man chai nungai to kitang ni phau du punishment to thong ne pulak mai bu kham de how chris dain to budai ji ma angam khalai jo doi hajik te sa ba ga se how pizza di am ni hawai pizza ba piano hauna de da si di re hajade kana no zelina singa kham how budi kitang hauna de adu ju punishment yam nungai te tawri se kiran konsam nang pa gira pau đó khar manu sing de yumnam sonia lok thungbai sa da ba malida hai nang lok thung bra ai na lok thung na ti na ton ma sinus lei bani ma sai do wang ang makan lok thung ek ma le lok ti pak thung de we sinus lei matung gadi sugum punishment je tawbirakanu yam nuaite hoi tawroge ado khangde amumu tawu sinadi khalle ma khar wata dia de kairona K-pop lover na harakwa tangna Helen Takhel lambam bro mimi gumba khara hapiro o sana na kahana sana bado aduna hen nungai hoi hapak ke mathang naulu rongmai yam nung sima le amase yam nung sima le amase ai hayeng thonglaga chage hairi sini new subscriber thank you to krabane now thank you for subscribe ado usi phau no da po bai thaba how bra hai sini yam nungai te kitang tasu bibi adi fa kem bi de ko nang da sengwa yam bi de ko khak su kham de kem da kham ra ni khan mane preng ga gai khun lu maring mai na har ko khak ta bin khak ke di khan mane hoi lo khak na khak ke di khan mane own na har ko thawnu mathang da dumna yam nungsi dada amase nangdi thibong yam lawe thibong di ma law bane ai di masagi chanjabagi ne wa thibong law di ma ne hen asengdi madi dum sai ba chaning su sa ngame ma je thibong law di ma na hen bane ai di chanbagi ne kan yai phabi rajkumari ai gi di chak ne si de dai ma chak ne mathang rum ising da thar pa kham ko te khoi dwai to budai ma haje khara ngam khalai je zain ta samjet sabam na no kai no sidi no aite ko hai ai ju no aite even if we are free to talk namaste to do kana ma haje khang di free wara gadi namaste hai wa kanam hai ni ma debi na mathang konsam priti punishment bu kaino atopa ama tawa su yai nangi du nabuk phat ta ba hai na nangi du namuk phattaba ai mathang poraga nangna amuk tau kaina nangna adum karani nangna khara chabada nupa thokpanina inteda adugi hoi adu baina khallasu khanbadi khanmam ni thokpa pone ko aina kani khanbai nate mana kaja sanoi tawne du lukak ta phone thame warau bi biade nang nuai to phawra ngonda phawle da
ꯐꯥꯎꯔꯁꯨ ꯑꯦꯁꯇꯔ ꯁꯂꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯑꯃꯁꯦ ꯎꯕꯗ ꯑꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯍꯥꯎꯕꯅꯦꯁꯨ ꯍꯥꯏꯔꯤꯌꯦ ꯍꯥꯎꯈꯤꯕꯅꯦ ꯃꯅꯝꯗꯣ ꯐꯖꯈꯤꯕ ꯆꯞ ꯆꯥꯈꯤꯕꯅꯦꯕ ꯊꯨꯝ ꯃꯣꯔꯣꯛ ꯀꯌꯥ ꯁꯅꯥ ꯑꯣꯏꯅꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯃꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯨ ꯂꯩꯁꯥꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯛꯇꯅꯦ ꯍꯥꯏꯁꯦ ꯑꯅꯝꯕꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯡꯁꯦ ꯄꯥꯊꯣꯛꯍꯧꯗ꯭ꯔꯦꯅꯦ ꯌꯨꯝꯅꯥꯝ ꯃꯣꯅꯤꯀꯥꯅ ꯀꯩ ꯍꯥꯏꯅꯣ ꯄꯥꯞ ꯄꯨꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯄꯥꯞ ꯄꯨꯕꯩ ꯈꯪꯗꯦ ꯀꯩꯅꯣꯝꯗꯤ ꯇꯧꯋꯦ ꯑꯩ ꯏꯁꯥ ꯄꯨꯛ ꯅꯥꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯈꯤꯕꯅꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯤꯅꯨ ꯆꯪꯉꯤꯔꯥ ꯀꯩꯅꯣ ꯑꯃꯈꯛ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕꯅꯦꯕ ꯍꯥꯏꯗꯤ ꯄꯨꯛꯇ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏ ꯕꯁꯟꯇꯤ ꯐꯖꯗꯦꯍꯦ ꯁꯤꯗꯤ ꯐꯖꯗꯕ ꯊꯕꯛ ꯇꯧꯔꯛꯑꯗꯤ ꯅꯆꯤꯟꯗꯣ ꯇꯩꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤ ꯅꯣꯏ ꯅꯅꯥꯎꯄꯥꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯁꯤꯕꯅꯤ ꯔꯦꯟꯕꯣꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯅꯤꯁꯃꯦꯟꯁꯦ ꯍꯦꯟꯃꯜꯂꯤꯀꯣ ꯄꯅꯤꯁꯃꯦꯟ ꯍꯦꯟꯃꯜꯂꯤ ꯉꯥꯛꯇꯅꯦ ꯍꯥꯏꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯦꯍꯦ ꯁꯤꯗꯤ ꯕ꯭ꯔꯗꯔ ꯑꯣꯠꯀꯗꯧꯔꯤꯅꯤ ꯑꯣꯇꯣꯕꯤꯅ ꯍꯥꯏꯔꯛꯄ ꯃꯤꯌꯣ ꯃꯥꯗꯤ ꯍꯥꯏꯔꯛꯀꯅꯣ ꯆꯦꯈꯥꯏꯔꯦ ꯃꯈꯣꯡ ꯑꯅꯤ ꯁꯨꯔꯝꯃꯦ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯃꯈꯣꯡ ꯑꯅꯤ ꯁꯨꯔꯝꯃꯤꯗꯤ ꯀꯩꯅꯣ ꯅꯪ ꯆꯥꯏꯔ ꯃꯈꯣꯟ ꯑꯅꯤ ꯁꯨꯔꯝꯅꯤ ꯑꯣ ꯑꯁ ꯈꯨꯠꯁꯤꯒꯁꯦ ꯍꯥꯝꯗ꯭ꯔꯤ ꯀꯪꯈ꯭ꯔꯦ ꯊꯧꯕ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤ ꯄꯅꯤꯁꯃꯦꯟꯁꯤꯗꯤꯀꯣ ꯑꯩ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯏ ꯍꯩꯇꯨꯞ ꯒꯦꯃꯤꯡ ꯈꯪꯕ꯭ꯔ ꯂꯣꯏꯁꯤꯜꯂꯁꯦ ꯌꯥꯔꯦ ꯀꯪꯈ꯭ꯔꯦꯕ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯨꯔꯅꯨ ꯅꯨꯡꯉꯥꯏꯇꯦ ꯅꯅꯥꯎꯄꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯍꯥꯏ ꯕꯤꯇꯥ ꯇꯣꯟꯖꯝ ꯌꯨꯍꯦꯟꯕꯤ ꯎꯕꯗ ꯄꯤꯕꯨ ꯇꯥꯒꯦ ꯇꯧꯋꯦ ꯃꯥꯏ ꯃꯤꯠꯌꯦꯡꯁꯦ ꯅꯨꯡꯁꯤꯕꯅꯤ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯅꯪ ꯃꯤꯠꯌꯦꯡꯗꯣ ꯍꯟꯗꯛ ꯕꯤꯔꯌꯥꯅꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯅꯤ ꯑꯗꯨꯃꯛꯅꯤ ꯅꯪ ꯅꯍꯥꯟ ꯌꯦꯡꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯑꯦꯁꯇꯔ ꯂꯥꯏꯁ꯭ꯔꯝ ꯅꯦꯕꯤꯗꯤꯇꯥ ꯁꯤꯔꯣꯝ ꯍꯥꯎꯕ꯭ꯔꯁꯨ ꯍꯪꯉꯤ ꯃꯐꯩꯒꯁꯨ ꯆꯤꯛꯁꯤꯜꯂꯣꯏ ꯁꯤꯗꯩ ꯅꯣꯛꯄꯗ ꯍꯌꯦꯡ ꯏꯊꯟꯇ ꯂꯩꯔꯒ ꯊꯣꯡꯉ ꯆꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯆꯥꯛ ꯆꯥꯅꯕꯗ ꯄꯩꯁꯥ ꯃꯥꯡꯖꯔꯝꯃꯣꯏ ꯅꯪ ꯍꯣꯏ ꯃꯥꯡꯗꯦ ꯑꯗꯣ ꯃꯄꯥꯟꯗ ꯆꯥꯔꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯕꯗꯤ ꯑꯣꯏꯗꯦ ꯇ꯭ꯔꯦꯟ ꯅ꯭ꯌꯨ ꯃꯥ ꯍꯥꯏꯔꯛꯄ ꯃꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯦꯡꯗꯕ ꯇꯥꯔꯦ ꯅꯪ ꯐꯦꯡꯍꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯄꯣꯕꯒꯤ ꯑꯩ ꯄꯣꯗꯦ ꯉꯁꯤꯗꯤ ꯄꯣꯗꯦꯕ ꯌꯦꯡꯍꯩꯗ꯭ꯔꯦ ꯁꯤꯗꯤ ꯅꯠꯇꯦ ꯀꯃꯦꯟꯁꯤ ꯄꯥꯔꯣꯏꯁꯦ ꯍꯥꯏꯔꯣ ꯄꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯄꯥꯍꯧꯗꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯃꯤ ꯂꯥꯟꯅ ꯑꯗꯨꯒꯤ ꯁꯥꯎꯔꯛꯀꯅꯤꯌꯦ ꯀꯣꯟꯅ ꯄꯨꯂꯞ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯁꯦꯕ ꯀꯃꯦꯟꯗꯣ ꯄꯥꯕꯁꯦ ꯀꯩꯁꯨ ꯇꯥꯅꯤꯡꯗꯕ ꯃꯤꯁꯨ ꯂꯩꯕꯅꯦꯕ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯥꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯥꯔꯛꯀꯦꯕ ꯀꯃꯦꯟ ꯄꯥꯕꯒꯤ ꯑꯃꯁꯨ ꯚꯤꯗꯤꯑꯣ ꯅꯃꯛ ꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯕꯨꯛ ꯀꯣꯟ ꯐꯦꯡꯉꯤ ꯃꯈꯥꯗ ꯃꯤ ꯇꯥꯏ ꯑꯍꯟꯕ ꯊꯕꯛ ꯁꯨ ꯅꯪ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯅꯤ ꯅꯪꯅ ꯐꯦꯡꯒꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯔꯥꯟꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯥꯔꯗꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯄꯅꯤꯁꯃꯦꯟꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯇꯧꯍꯟꯖꯔꯛꯑꯒꯦ ꯃꯉꯣꯟꯗ ꯌꯥꯔꯦ ꯕꯕꯥꯏꯒ ꯍꯥꯏꯔꯦ ꯕꯕꯥꯏ